ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ꯫ ꯑꯣꯏꯔꯔꯣꯏ ꯈꯟꯅ ꯂꯩꯔꯨꯕ ꯋꯥꯈꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯤꯡꯖꯕ ꯑꯃꯅ ꯊꯥꯖꯗꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯅꯤ ꯌꯦꯅꯤꯡ ꯍꯨꯟꯕꯤꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤ꯫ ꯑꯅꯨꯒ ꯎꯅꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯂ ꯐꯥꯎꯕ ꯊꯥꯖꯗꯕ ꯋꯥꯔꯤ ꯃꯆꯦꯠ ꯃꯆꯦꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯈꯜꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯌꯦꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯑꯅꯨ, ꯌꯥꯝ ꯐꯖꯊꯣꯛꯑꯦ, ꯍꯥꯟꯅꯒꯤ ꯁꯛꯐꯝꯗꯣ ꯃꯥꯜꯂꯛꯑꯦ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯍꯤꯡꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯁꯨ ꯍꯦꯟꯃꯜꯂꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯖꯅꯕ ꯍꯣꯠꯅꯩꯗꯣ ꯀꯩꯒꯤꯅꯣꯕ?" "ꯑꯩꯁꯨ ꯈꯪꯗꯦꯗ, ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯇꯧꯈꯤꯕ꯫ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯏꯄꯥꯃꯛꯅ ꯇꯧꯔꯝꯕꯗ ꯑꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯍꯤꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ꯫ ꯃꯤꯒꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯒ ꯃꯗꯨꯒꯤ ꯃꯔꯜꯅ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯑꯩꯅ ꯄꯨꯝꯅꯃꯛ ꯎꯁꯤꯟꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯊꯥꯡꯈꯤꯕꯅꯤ꯫ ꯍꯣꯏꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ, ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯅꯒ ꯑꯃꯨꯛ ꯈꯜꯂꯨꯔꯅꯨꯀꯣ꯫ ꯅꯪꯁꯨ ꯋꯥꯖꯔꯦꯅꯦ ꯑꯩꯒꯤꯗꯃꯛꯇ, ꯅꯤꯡꯕꯁꯨ ꯀꯥꯏꯍꯜꯂꯦ, ꯅꯪꯅꯁꯨ ꯑꯩꯒꯤ ꯎꯁꯤꯟ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯑꯩꯒꯤ ꯑꯃꯨꯛ ꯋꯥꯕꯤꯔꯨꯔꯅꯨ, ꯅꯪꯗꯨꯝꯅꯦ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧꯔꯁꯦ꯫ ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯈꯨꯗꯤ ꯊꯤꯔꯁꯨ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗ ꯊꯤꯔꯕꯅꯤ꯫ ꯅꯠꯇꯦ, ꯃꯥꯅꯗꯤ ꯀꯌꯥꯝ ꯂꯨꯅ ꯇꯧꯒꯦꯕ?" "ꯈꯪꯗꯦꯗ, ꯂꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ, ꯊꯤꯅꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒꯅꯦ, ꯁꯥꯔꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯈꯪꯗꯦ, ꯏꯇꯣꯝꯇ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤꯔ ꯐꯥꯎꯕ ꯈꯜꯂꯕꯅꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯂꯥꯛꯑꯣ ꯍꯥꯏ꯫ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯆꯠꯇꯕ." "ꯅꯨꯄꯤ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯁꯤꯕꯣ?" "ꯑꯩ ꯁꯥꯔꯗ ꯐꯥꯎ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯄꯥꯝꯖꯕ ꯂꯩꯔꯗꯤ ꯊꯤꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯑꯁ, ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ! ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯃꯥꯒ ꯑꯩꯒ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯏꯅ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯅ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ, ꯊꯥꯗꯣꯛꯅꯕꯅ ꯐꯒꯗꯕ ꯃꯥꯟꯕ꯫ ꯅꯠꯇꯦ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯗꯥ ꯍꯤꯌꯥꯏꯗꯤ ꯀꯩꯝ ꯍꯥꯏꯗꯕ꯭ꯔꯕ?" "ꯃꯥꯒꯤ ꯋꯥꯈꯜ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯗꯨ ꯍꯥꯏꯔꯨꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯀꯧꯅꯗ꯭ꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯀꯧꯔꯨꯕ." "ꯅꯨꯄꯤ, ꯅꯪꯁꯦ ꯐꯅ ꯁꯤꯡꯕ꯭ꯔꯥ ꯈꯟꯕꯅꯤ, ꯁꯤꯡꯗꯦꯕꯨ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" "ꯅꯠꯇꯦ, ꯅꯪꯕꯨ ꯇꯁꯦꯡꯅ ꯆꯠꯄ ꯉꯝꯗꯧꯔꯤꯕ꯭ꯔꯣ? ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈ꯭ꯔꯣ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯅꯪ ꯃꯧ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯕ? ꯑꯃꯨꯛ ꯑꯇꯣꯞꯄ ꯌꯦꯡꯈꯤꯒꯦ ꯍꯥꯏꯔꯕ?" "ꯑꯅꯣ, ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯁꯥꯅ ꯂꯦꯞꯆꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯤ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯇꯠꯇꯅ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯔꯝꯁꯤꯅ ꯃꯥꯒꯤ ꯃꯃꯤꯁꯦ ꯌꯦꯡꯁꯤꯟꯅꯗꯅ ꯂꯩꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯃꯪ ꯑꯅꯤ ꯁꯨꯔꯣꯏ, ꯌꯨꯝ ꯄꯥꯜꯂꯕꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯌꯨꯝꯗꯁꯨ." "ꯅꯪꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯌꯥꯔꯦ, ꯅꯕꯥꯅꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏꯀꯣ? ꯃꯗꯣ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯊꯣꯛꯀꯅꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ, ꯃꯥꯁꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯅꯠꯇꯦ꯫ ꯎꯔꯤ ꯌꯥꯎꯗ ꯅꯥꯏꯇꯣꯝ ꯍꯧꯔꯤꯕ ꯄꯥꯃꯦꯜ ꯑꯗꯨꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯇꯥꯡꯕ ꯎꯔꯤꯗꯣ ꯅꯪꯅꯤ꯫ ꯅꯪꯅ ꯌꯦꯠꯇꯅ ꯀꯅꯥꯁꯨ ꯌꯦꯠꯄ ꯌꯥꯔꯣꯏ ꯃꯥꯒꯤ ꯄꯥꯃꯦꯜ ꯑꯁꯤꯗ." "ꯑꯅꯣ, ꯃꯗꯣ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ." ꯑꯅꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ, ꯗꯥ ꯅꯤꯡꯊꯦꯝꯅ ꯇꯝꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯗꯥ ꯍꯤꯌꯥꯏꯅꯗꯤ ꯅꯪꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯦꯅꯤꯡꯗꯨ ꯏꯉꯛꯉꯛꯅ, "ꯀꯃꯥꯏꯅ? ꯀꯔꯝ ꯀꯥꯟꯗꯒꯤ?" ꯃꯥꯁꯨ ꯀꯩꯝ ꯍꯥꯏꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯐꯥꯎ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯀꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯇꯥꯕ꯫ "ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯨꯄꯤ꯫ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯥ, ꯊꯥꯏꯅ ꯁ꯭ꯀꯨꯜꯗ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯥꯛꯈꯤꯕꯗꯣ?" "ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ?" "ꯀꯨꯏꯗꯤ ꯀꯨꯏꯔꯦ, ꯅꯪꯁꯨ ꯀꯥꯎꯔꯝꯂꯅꯤ, ꯑꯩꯁꯨ ꯀꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯤ, ꯅꯣꯡꯃ ꯑꯦꯗꯁꯀꯤ ꯃꯇꯥꯡꯗ ꯄꯤꯈꯤꯕ ꯑꯦꯋꯦꯔꯅꯦꯁꯇꯣ." ꯌꯦꯅꯤꯡꯗꯨ ꯍꯥꯏꯐꯦꯠ ꯈꯠꯂꯒ, "ꯑꯣ, ꯅꯤꯡꯁꯤꯡꯉꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯥ ꯈꯔ ꯐꯖꯕ, ꯃꯥꯅ ꯋꯥ ꯉꯥꯡꯕꯗ ꯅꯪꯅꯒ ꯌꯥꯝ ꯃꯨꯟꯅ ꯇꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ?" ꯅꯤꯡꯁꯤꯡꯉꯦ, ꯃꯁꯛꯇꯤ ꯀꯥꯎꯔꯦ, ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯣꯁꯨ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯋꯥ ꯀꯥꯏꯗꯅ ꯏꯁꯤꯡ ꯆꯪꯉꯤꯁꯦ꯫ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯁꯥꯔꯅꯤ, ꯁꯥꯔ ꯍꯤꯌꯥꯏꯉꯝꯕ ꯍꯥꯏꯗꯣ." ꯌꯦꯅꯤꯡꯗꯨ ꯍꯦꯟꯅ ꯉꯛꯅ, "ꯑꯩꯗꯤ ꯑꯗꯨꯗꯤ ꯈꯪꯗꯦ, ꯑꯩꯅ ꯃꯥꯕꯨ ꯈꯪꯕꯗꯤ
ꯇꯤꯚꯤꯗ ꯄꯥꯎꯗ ꯌꯥꯎꯕꯗꯒꯤ ꯈꯪꯕꯅꯤ ꯃꯥꯅꯗꯤ ꯃꯇꯝꯗꯨꯗꯒꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏ ꯆꯍꯤꯁꯨ ꯈꯦꯠꯅꯕ ꯑꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯗꯨꯅ ꯅꯪꯕꯨ ꯊꯤꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏ ꯀꯩꯑꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯝꯇꯁꯨ ꯍꯥꯏꯗꯕ ꯍꯣ ꯑꯗꯨꯗꯅꯤ ꯂꯥꯟꯖꯥꯎ ꯑꯃ ꯆꯠꯊꯅꯅꯕꯅ ꯁꯦꯝ ꯁꯥꯔꯤꯁꯦ ꯑꯁ ꯑꯩ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯁꯦ ꯑꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯩ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ ꯅꯣꯡꯃ ꯑꯩꯈꯣꯏꯅꯤꯅ ꯗꯥꯅꯤꯡꯊꯦꯝ ꯉꯥꯏꯕꯗ ꯌꯥꯎꯔꯛꯄ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯃꯥꯅꯦꯕ ꯃꯈꯥꯗꯤ ꯑꯃꯨꯛ ꯉꯥꯏ ꯉꯝꯂꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯃꯈꯥꯗꯤꯅꯦ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯔꯝꯃꯦ ꯃꯥꯁꯨ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯇꯣꯞꯄꯁꯨ ꯌꯦꯡꯗ꯭ꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯣꯏ ꯏꯃꯥꯗꯣ ꯅꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯂꯨꯍꯣꯡꯕꯗꯅꯦ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯈꯥꯗꯤ ꯅꯪꯁꯨ ꯈꯪꯂꯝꯂꯅꯤꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤ ꯍꯣ ꯃꯐꯥꯡ ꯍꯥꯏꯗꯨꯅꯤ ꯅꯪꯕꯨ ꯂꯥꯛꯄꯒꯤ ꯍꯔꯥꯎꯒꯗꯕꯗꯣ ꯏꯃꯥꯃꯨꯛ ꯅꯥꯔꯦ ꯑꯩꯁꯨ ꯗꯥꯅꯤꯡꯊꯦꯝꯁꯨ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯁꯤꯅꯅꯦ ꯅꯪꯕꯨ ꯐꯣꯡꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕꯅꯤ ꯃꯇꯥꯡ ꯑꯃ ꯆꯥꯈꯤꯗꯕ ꯍꯥꯏꯗꯣ ꯌꯦꯅꯤꯡꯗꯨ ꯇꯍꯥ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯑꯅꯨꯅ ꯀꯩꯗꯧꯔꯒꯦ ꯆꯠꯂꯒꯦꯕ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯅꯨꯗꯨ ꯂꯥꯎꯗꯨꯅ ꯍꯥꯏꯍꯧꯏ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯊꯤꯡꯕ ꯉꯝꯗ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯤꯌꯥꯏꯉꯝꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯁꯣꯝꯗꯒꯤ ꯄꯥꯏꯔꯛꯂꯕꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯍꯤꯌꯥꯏꯉꯝꯕꯁꯨ ꯑꯣꯐꯤꯁꯇꯨ ꯈꯔ ꯊꯦꯡꯅ ꯌꯧꯔꯕꯅꯤꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯡꯅ ꯇꯧꯅꯕ ꯇꯧꯏ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯌꯦꯅꯤꯡꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯏꯉꯛꯉꯛꯏ ꯇꯣꯏꯅ ꯇꯧꯔꯛꯄꯗꯤ ꯊꯝꯈ꯭ꯔꯒ ꯁꯨꯛꯇꯧꯕ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯧꯅꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯧꯔꯛꯄꯗꯨꯗ ꯉꯛꯐꯝ ꯊꯣꯛꯄꯅꯤ ꯉꯛꯂꯁꯨ ꯉꯛꯅ ꯐꯣꯟ ꯑꯗꯨꯗꯤ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯞꯄ ꯃꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯅ ꯍꯪꯉꯤ ꯌꯦꯅꯤꯡ ꯀꯩꯗꯧꯔꯒꯦ ꯇꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯂꯛꯇꯦ ꯍꯤꯌꯥꯏꯉꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯌꯦꯅꯤꯡꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯄꯥꯕꯨꯡ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯍꯪꯕꯅꯦ ꯊꯝꯃꯒꯦ ꯑꯦ ꯍꯤꯌꯥꯏꯉꯝꯕ ꯋꯥ ꯍꯩꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯀꯣꯜ ꯊꯝꯈ꯭ꯔꯕꯁꯨ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯩꯇꯥꯗ꯭ꯔꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯅꯤꯡꯊꯦꯝꯕꯨ ꯇꯧꯔꯒ ꯑꯋꯥꯠꯄ ꯊꯕꯛ ꯃꯈꯩ ꯁꯤꯟꯅꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯦꯝꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯁꯣꯜꯍꯧꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯤꯅ ꯑꯩꯅ ꯉꯥꯎꯗꯧꯗ ꯃꯥꯅ ꯑꯣꯏꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯇꯧꯏꯁꯦ ꯅꯍꯥꯟꯈꯩꯗꯤ ꯍꯜꯂꯨ ꯌꯥꯗꯕꯅꯤ ꯉꯁꯤꯅ ꯀꯩ ꯅꯤꯡꯁꯤꯡꯉꯛꯑꯕꯅꯣ ꯈꯪꯗꯦꯕ ꯉꯟꯇꯥꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯁꯦꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯔꯝꯗꯦ ꯑꯣꯐꯤꯁꯅꯦꯅ ꯂꯥꯛꯇꯁꯨ ꯉꯥꯏꯔꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅ ꯁꯝꯂꯝꯃꯒ ꯆꯦꯟꯈ꯭ꯔꯕꯁꯦ ꯍꯤꯌꯥꯏꯉꯝꯕ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯣꯏꯒꯤ ꯀꯥꯗ ꯍꯥꯟꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯌꯦꯅꯤꯡ ꯍꯨꯟꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯦꯅꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯉꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯌꯦꯅꯤꯡꯗꯨ ꯏꯀꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯝꯕꯅꯤ ꯃꯔꯝ ꯂꯩꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯞꯊꯣꯛꯂꯨꯕꯒꯤ ꯏꯀꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯅꯥꯛꯇ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯂꯦꯞꯂꯕ ꯑꯁꯤꯗꯗꯤ ꯍꯦꯟꯅ ꯏꯀꯥꯏꯔꯤ ꯑꯁꯨꯛ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯊꯥꯖꯔꯨꯗꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯤꯌꯥꯏꯉꯝꯕꯁꯨ ꯋꯥꯉꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯌꯦꯅꯤꯡ ꯈꯨꯝꯐꯝ ꯈꯪꯗ ꯍꯥꯏꯐꯝ ꯈꯪꯗ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯍꯤ ꯂꯧꯔꯛꯀꯦ ꯁꯥꯔ ꯌꯥꯔꯅꯤ ꯂꯧꯔꯨꯔꯅꯨ ꯅꯨꯄꯥ ꯃꯥꯗꯤ ꯀꯔꯤ ꯊꯣꯛꯂꯝꯅꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕꯒꯨm ꯂꯩꯔꯝꯕ ꯑꯁꯤꯗ ꯄꯥꯈꯠꯂꯨꯕ ꯑꯗꯨꯗꯤ ꯍꯟꯊꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯀꯞꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯃꯔꯝꯒꯤ ꯅꯪꯅ ꯀꯞꯄ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩꯅ ꯊꯦꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨꯗꯤ ꯑꯩꯅ ꯅꯐꯝꯗ ꯎꯠꯄꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯌꯥꯎꯗꯕꯅ ꯑꯩꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯏꯅꯤꯡ ꯇꯧꯕꯁꯨ ꯄꯥꯝꯗꯦ ꯁꯥꯔ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯅ ꯇꯥꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯈ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯄꯥꯝꯗꯕꯒꯤ ꯆꯠꯈꯤꯕꯗ ꯑꯩꯅ ꯊꯤꯡꯉꯣꯏ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯤ ꯊꯤꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯑꯅꯥꯕ ꯑꯃꯗꯤ ꯑꯩ ꯐꯥꯎꯏ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯅꯥꯕꯗꯨꯒꯤ ꯃꯔꯝꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯃꯔꯝ ꯂꯩꯇꯦ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗꯪ ꯊꯨꯡꯍꯟꯒꯦ ꯈꯟꯕ ꯁꯔꯒꯤ ꯑꯄꯥꯝꯕꯗꯤ ꯅꯣꯡꯃꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯁꯔꯒꯤ ꯊꯃꯣꯏꯗꯨꯅꯁꯨ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯏ ꯅꯠꯇ꯭ꯔꯒ ꯂꯩꯍꯟꯅꯤꯡꯗꯦ ꯅꯣꯡꯃꯇ ꯄꯟꯈꯤꯕ꯭ꯔꯅꯦ
ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯅꯤꯡꯖꯕ ꯀꯅꯥꯒꯤ ꯃꯪꯂꯥꯟ ꯀꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯟꯒꯠꯇꯨꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯗꯨꯅ ꯅꯪꯕꯨ ꯁꯤꯟꯅꯔꯕꯁꯨ ꯑꯩ ꯁꯤꯟꯅꯖꯒꯦ ꯌꯦꯅꯤꯡꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯈꯟꯒꯦ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯕ ꯌꯥꯕ ꯂꯩꯍꯟꯅꯤꯡꯕ ꯃꯐꯝꯗ ꯂꯩꯍꯟꯕ ꯌꯥꯕ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯌꯥꯝ ꯈꯪꯅ ꯁꯥꯒꯩꯁꯤꯒꯤ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯩꯕꯨ ꯑꯇꯣꯞꯄ ꯀꯅꯥꯗ ꯁꯤꯟꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯅꯪ ꯀꯩꯒꯤꯅꯣ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯁꯔꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯄꯥꯝꯕꯗꯨꯗ ꯅꯅꯤꯡꯇꯝꯅ ꯆꯤꯟꯕꯥꯜꯗꯨꯗ ꯍꯥꯏꯍꯜꯂꯨ ꯑꯩꯒꯤ ꯀꯔꯝꯕ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯅꯪꯅ ꯅꯤꯡꯖꯕ ꯄꯣꯠꯁꯛ ꯑꯃ ꯂꯦꯡꯗꯅ ꯂꯩꯔꯕꯁꯤ ꯐꯥꯎꯕ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯐꯣꯡꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯁꯔ ꯀꯩꯒꯤꯅꯣ ꯌꯦꯅꯤꯡ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯜꯂꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯂꯝꯂꯥꯟꯕ ꯑꯣꯏꯔꯝꯕ ꯅꯪꯅ ꯀꯔꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯗꯤ ꯋꯥꯈꯜꯅ ꯅꯪꯕꯨ ꯈꯟꯈꯤꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯀꯨꯟꯗꯣ ꯄꯔꯦꯡꯒꯤ ꯂꯤꯄꯨꯟꯅ ꯀꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯁꯝꯕꯜ ꯂꯣꯏꯈꯤꯕꯅ ꯁꯝꯕꯜ ꯋꯥꯡꯃ ꯂꯥꯟꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯈꯟꯈꯤꯗꯦ ꯁꯔ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯁꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯤ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜꯁꯨ ꯄꯥꯝꯖꯗꯦ ꯁꯔꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯁꯔꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯍꯤꯌꯥꯏꯉꯝꯕ ꯄꯦꯟꯖꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯌꯦꯅꯤꯡꯕꯨ ꯇꯞꯅ ꯃꯊꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯕꯤꯔꯛꯏ ꯑꯗꯨꯒ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯏ ꯌꯨꯝꯁꯦ ꯈꯛꯇꯔꯣ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩꯗꯤ ꯌꯥꯎꯗꯕ꯭ꯔꯕ ꯐꯥꯒꯤ ꯇꯥꯍꯟꯒꯅꯨ ꯄꯨꯝꯅꯃꯛꯁꯦ ꯁꯔꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪꯅ ꯋꯥꯈꯜ ꯈꯪꯉꯣꯅꯣ ꯂꯩꯁꯦ ꯁꯤꯕꯨ ꯀꯔꯤ ꯂꯥꯏꯌꯣꯛꯅꯔꯨꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯅꯨꯄꯤ ꯊꯤꯈ꯭ꯔꯣ ꯌꯥꯝ ꯍꯥꯏꯔꯝꯕ ꯍꯥꯏꯅꯤꯡꯅ ꯍꯥꯏꯕ ꯅꯠꯇꯦ ꯈꯪꯉꯕ ꯁꯔꯅ ꯄꯥꯝꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯈꯟꯕꯒꯤꯅꯤ ꯑꯩꯁꯦ ꯌꯥꯝ ꯄꯪꯈꯤꯗꯀꯣ ꯅꯨꯡꯁꯤꯔꯒ ꯅꯨꯡꯁꯤꯗꯕꯁꯨ ꯁꯥꯕ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯠꯄꯁꯨ ꯉꯝꯃꯤꯅꯦ ꯑꯩꯅ ꯀꯥꯎꯈ꯭ꯔꯁꯨ ꯅꯤꯡꯁꯤꯡꯕ ꯁꯔꯅꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏ ꯈꯪꯉꯤꯕ ꯅꯪꯗꯤ ꯉꯁꯥꯏ ꯑꯅꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯔꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯨ ꯑꯩ ꯈꯪꯉꯤ ꯃꯥꯏ ꯅꯤꯡꯊꯦꯝ ꯍꯥꯏꯗꯨꯅ ꯇꯝꯃꯤꯕ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤꯅꯦ ꯐꯔꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯔ ꯏꯕꯥꯅꯤꯁꯦ ꯆꯥꯛꯅ ꯑꯗꯨꯝ ꯈꯥꯏꯅꯔꯝꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯥꯛꯀꯗꯧꯕ ꯋꯥꯠꯂꯤꯗ ꯃꯣꯏ ꯑꯅꯤꯅ ꯆꯦꯜꯂꯝꯗ꯭ꯔꯕ ꯅꯪ ꯑꯩ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯃꯇꯝꯗꯨꯗ ꯁꯥꯂꯥꯟ ꯁꯥꯈꯤꯕꯗꯨꯗꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤꯕꯅꯤꯅꯦ ꯏꯁ ꯑꯩꯅ ꯑꯃꯨꯛ ꯀꯩꯒꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗ ꯅꯪꯅ ꯏꯃꯥꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯒꯤ ꯊꯃꯣꯏꯅꯁꯨ ꯄꯦꯟꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯁ ꯑꯩꯁꯦ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯐꯪꯈꯤꯗꯕꯁꯦ ꯄꯥꯕꯨꯡ ꯂꯩꯁꯤꯗꯤ ꯄꯥꯕꯨꯡꯕꯨꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥꯒꯨꯝ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯃꯥꯒꯤ ꯐꯨꯔꯥ ꯑꯃꯒꯤ ꯁꯥꯕꯒꯤ ꯍꯥꯏꯕꯗꯣ ꯈꯔ ꯊꯨꯅ ꯁꯤꯟꯕꯤꯌꯨꯀꯣ ꯑꯃꯨꯛ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯉꯩꯗ ꯅꯪꯍꯧꯗ꯭ꯔꯗꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯗꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯉꯁꯤ ꯑꯁꯤꯅ ꯍꯧꯔꯒ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯁꯦ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯁꯔ ꯊꯥꯔꯤꯛꯁꯨ ꯉꯥꯏꯁꯦꯟ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯍꯧꯅꯔꯦ ꯃꯃꯧꯒꯤ ꯇꯧꯅ ꯐꯒꯠꯂꯛꯄ ꯑꯣꯏꯕꯅ ꯊꯣꯏꯅ ꯋꯥꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯔꯦꯈꯥꯒꯤ ꯈꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯒꯤ ꯊꯧꯅ ꯂꯨꯏ ꯍꯥꯏꯅ ꯂꯩꯅꯕꯗ ꯅꯍꯥꯟ ꯃꯈꯩ ꯆꯠꯀꯦ ꯈꯜꯂꯕꯁꯨ ꯍꯦꯛꯇ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯪꯕ ꯅꯨꯃꯤꯠ ꯊꯣꯛꯂꯗꯨꯅ ꯔꯦꯈꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯀꯅꯥꯁꯨ ꯌꯥꯎꯔꯛꯇꯦ ꯃꯇꯣꯝꯇꯅꯤ ꯃꯥꯅ ꯔꯦꯈꯥꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯩꯁꯦꯝꯕꯤꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ ꯔꯦꯈꯥꯅ ꯏꯅꯝꯃ ꯂꯥꯛꯄꯤꯔꯦ ꯂꯥꯛꯏꯌꯦ ꯇꯣꯏꯅ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯍꯦꯛꯇ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯌꯥꯅꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯅꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯂꯩꯁꯦꯝꯕꯤꯅ ꯏꯅꯝꯃ ꯀꯥꯈꯠꯄꯤꯔꯛꯑꯣ ꯏꯃꯥ ꯂꯩꯁꯦꯝꯕꯤꯌꯦ ꯅꯪꯁꯨ ꯂꯩꯔꯝꯂꯤꯗꯅ ꯍꯣꯏ ꯏꯅꯝꯃ ꯏꯆꯦꯒ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯁꯥꯟꯅꯔꯝꯕ ꯔꯦꯈꯥꯅ ꯆꯥꯒ ꯂꯣꯜꯂꯨꯒꯦ ꯏꯅꯝꯃ ꯆꯥꯒ ꯊꯛꯈꯤꯁꯤꯀꯣ ꯌꯥꯔꯦ ꯂꯣꯜꯂꯨꯔꯅꯨ ꯆꯥꯕꯨ ꯍꯦꯟꯕꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯂꯩꯁꯦꯝꯕꯤꯅ
อินามาไอ้มาฮิวเนี่ยทักเสอินามากะอิจิกะวาริสานาระโมไอ้เล่ารุเกꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛꯅ ꯏꯕꯨꯡꯉꯣ ꯁꯨꯔꯖꯀꯥꯟꯇꯒꯤ ꯋꯥꯐꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤꯅꯤ ꯂꯩꯁꯦꯝꯕꯤꯒ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯦꯝꯂꯤꯕꯁꯤ ꯅꯤꯂꯃꯅꯤ ꯍꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯏꯕꯨꯡꯉꯣ ꯍꯣꯏꯅꯁꯨ ꯆꯦꯜꯂꯤ ꯅꯣꯡꯃꯁꯨ ꯂꯥꯛꯑꯝꯃꯦ ꯏꯕꯨꯡꯉꯣꯗꯣ ꯑꯗꯨꯗ ꯃꯈꯣꯏ ꯕꯕꯥꯅ ꯀꯅꯥꯁꯨ ꯎꯅꯒꯦ ꯌꯥꯗ꯭ꯔꯦ ꯖꯦꯜꯗ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯇꯦꯟꯁꯤꯟꯕꯤꯅꯣꯅ ꯀꯟꯅ ꯍꯥꯏꯗꯅ ꯂꯩꯔꯦꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝꯅꯁꯨ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯌꯥꯅꯤꯗ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯆꯥꯅꯨꯄꯤꯗꯤ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨꯅꯦ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯐꯒꯠꯂꯦꯗ ꯈꯔ ꯂꯩꯔꯗꯤꯅꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯅꯤ ꯍꯥꯏ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯃꯪ ꯑꯣꯏꯔꯝꯂꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯅꯨꯗ ꯔꯦꯈꯥ ꯂꯩꯁꯦꯝꯕꯤꯗꯨ ꯍꯩ ꯃꯍꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯏꯅꯝꯃ ꯍꯩ ꯃꯍꯤ ꯊꯛꯄꯤꯌꯣ ꯍꯩꯃꯥ ꯋꯥꯅ ꯑꯃꯨꯛ ꯁꯦꯝꯂꯨꯔꯦꯗꯅ ꯏꯁ ꯀꯩꯁꯨ ꯋꯥꯗꯦꯗ ꯁꯤ ꯈꯛꯀꯤꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯒꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯎꯏꯅꯦ ꯍꯟꯗꯛꯇꯤ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯃꯁꯥ ꯃꯁꯥ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯕ ꯅꯠꯇꯕꯗꯤꯅꯅꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯋꯥꯔꯤꯕꯅꯤ ꯋꯥꯔꯨꯅꯨ ꯋꯥꯔꯨꯅꯨ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯅ ꯇꯝꯕꯗꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏ ꯁꯣꯏꯗꯅ ꯆꯨꯝꯅꯃꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯐꯩꯅꯦ ꯃꯩꯈꯣꯏꯅ ꯅꯦ ꯇꯥꯅ ꯂꯩꯍꯧꯕ ꯄꯨꯟꯁꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯏꯆꯥꯅꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯃꯁꯥꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯌꯥꯝ ꯐꯒꯠꯂꯦ ꯅꯣꯡꯃꯁꯨ ꯅꯆꯥꯅꯨꯄꯤꯅꯦ ꯅꯌꯥꯅꯨꯄꯥꯅꯦ ꯏꯆꯥꯅꯨꯄꯥꯅꯦ ꯄꯨꯟꯅ ꯆꯠꯂꯒ ꯎꯅꯔꯨꯕꯅꯦ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯤꯡꯉꯛꯄ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯀꯤꯁꯤꯃꯨꯛ ꯋꯥꯕ ꯊꯋꯥꯏ ꯁꯣꯛꯄꯗꯤꯅꯦ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤꯗ ꯂꯣꯏꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯍꯦꯔꯥ ꯋꯥꯗꯨꯅꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯡꯃꯗꯤ ꯅꯨꯃꯤꯠ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣꯅꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯄꯥꯝ ꯅꯧꯅ ꯄꯥꯈꯪ ꯂꯩꯁꯥ ꯅꯧꯅ ꯅꯨꯡꯁꯤꯔꯛꯄꯗꯨ ꯉꯥꯏꯈ꯭ꯔꯦ ꯎꯅꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯒꯨꯝ ꯇꯧꯅꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯕꯨꯡꯁꯨ ꯄꯦꯟꯖꯔꯤꯕꯅꯤ ꯉꯁꯤꯁꯨ ꯍꯤꯌꯥꯏꯉꯝꯕ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯌꯦꯅꯤꯡꯕꯨ ꯀꯧꯔꯤ ꯌꯦꯅꯤꯡ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯂꯥꯛꯑꯣ ꯈꯨꯃꯛꯇꯦ ꯅꯨꯄꯤꯗꯨ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯍꯤꯌꯥꯏꯉꯝꯕꯅ ꯌꯦꯅꯤꯡ ꯇꯥꯕ꯭ꯔꯣ ꯃꯤ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯌꯦꯅꯤꯡꯗꯨ ꯏꯁꯧ ꯂꯥꯡꯂꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯌꯦ ꯀꯩ ꯍꯥꯏꯕꯅꯣ ꯀꯣꯏꯀ ꯀꯧꯔꯤꯁꯤꯕ ꯑꯩꯒꯤ ꯉꯁꯤ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯈꯜꯂꯝꯃꯨ ꯑꯗꯨꯗꯤ ꯁꯔꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯩ ꯑꯃꯨꯛ ꯉꯥꯏꯗꯅ ꯂꯩ ꯅꯪ ꯉꯥꯏꯗꯅꯕ ꯑꯃ ꯄꯨꯁꯜꯂꯛꯑꯣꯁꯤꯔꯣ ꯌꯦꯅꯤꯡꯗꯨ ꯎꯄꯨꯗꯒꯤ ꯐꯤꯔꯣꯜ ꯈꯟꯅ ꯈꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯀꯣꯛ ꯍꯦꯛ ꯄꯨꯕꯤꯔꯛꯑꯣꯗꯅ ꯊꯕꯛ ꯏꯪꯈꯥꯡꯗꯁꯨ ꯃꯇꯦꯡ ꯈꯤꯇ ꯑꯣꯏꯔꯁꯨ ꯑꯣꯏꯅꯦ ꯁꯦꯡꯉꯕꯣ ꯁꯦꯡꯉꯕꯗꯣ ꯉꯥꯏꯈꯣ ꯁꯦꯡꯕ ꯁꯦꯡꯗꯕ ꯂꯥꯏꯔꯤ ꯅꯪꯒꯤ ꯃꯤꯡꯒꯧꯗꯣ ꯑꯝꯇ ꯁꯦꯝꯗꯣꯛꯑꯣ ꯁꯔ ꯀꯧꯕꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯁꯔꯔꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯁꯨꯝ ꯀꯧꯈꯤꯕꯗꯨꯗ ꯍꯩꯅꯗꯕꯅꯤ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯥꯡꯗꯗꯤ ꯌꯥꯝ ꯃꯥꯟꯈꯤꯗꯥꯏꯅꯦ ꯏꯃꯥꯗꯣ ꯑꯗꯨꯝ ꯂꯩꯖꯔꯝꯃꯗꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯧꯅꯤ ꯌꯦꯅꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯣꯔꯤ ꯆꯤꯟꯗ ꯁꯨꯝ ꯄꯟꯈꯤꯕꯗ ꯌꯥꯎꯕꯅꯤ ꯅꯪꯅ ꯃꯇꯝꯗꯨꯗ ꯀꯧꯈꯤꯕ ꯃꯤꯡꯒꯧꯗꯣ ꯍꯣꯏꯁꯦ ꯀꯧꯔꯒꯦ ꯌꯥꯝ ꯏꯃꯣ ꯇꯥꯔꯛꯇ ꯑꯣꯏꯔꯗꯤ ꯍꯣ ꯇꯥꯃꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯍꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯤ ꯂꯤꯠꯂꯣ ꯐꯨꯔꯤꯠꯁꯦ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯁꯦ ꯑꯗꯨꯒ ꯐꯣꯔꯃꯦꯜ ꯕ꯭ꯂꯦꯛ ꯄꯦꯟꯁꯤꯒ ꯍꯣꯏꯅꯦ ꯌꯥꯔꯦ ꯊꯝꯃꯣ ꯌꯦꯅꯤꯡꯗꯨ ꯎꯄꯨꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒꯦ ꯇꯧꯕꯗꯨꯗ ꯐꯤꯔꯣꯜ ꯃꯔꯛꯇ ꯄꯣꯂꯤꯊꯤꯟ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ ꯌꯦꯅꯤꯡ ꯀꯔꯤꯅꯣ ꯈꯟꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯐꯤꯔꯣꯜꯅꯤ ꯌꯥꯎꯔꯤꯕ ꯑꯗꯨ ꯅꯨꯄꯥꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯐꯣꯇꯣ ꯑꯃꯁꯨ ꯇꯥꯔꯛꯂꯤ ꯌꯦꯅꯤꯡ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯣꯇꯣꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯅꯤ ꯑꯦꯋꯦꯌꯔꯅꯦꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯅꯤ ꯁꯥꯇ꯭ꯔ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯡꯕꯨꯗꯨꯒ ꯄꯨꯟꯅ ꯌꯦꯅꯤꯡ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯐꯣꯇꯣꯗꯨꯗ ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯔꯤ ꯍꯤꯌꯥꯏꯉꯝꯕꯁꯨ ꯌꯥꯎꯔꯤ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯜꯂꯨꯗꯕꯅꯤ ꯍꯤꯌꯥꯏꯉꯝꯕꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ ꯃꯥꯁꯨ ꯆꯪꯁꯤꯜꯂꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤꯁꯦ ꯊꯃꯣꯏꯗꯤ ꯑꯣꯈꯥꯛ ꯀꯜꯂꯤꯀꯣ ꯊꯃꯣꯏ ꯀꯟꯕ ꯅꯠꯇꯦꯅꯦ ꯊꯃꯣꯏ ꯆꯦꯠꯄ ꯍꯥꯏꯌꯨ ꯑꯗꯨꯒ ꯁꯤ ꯐꯤꯔꯣꯜꯁꯤꯅ ꯀꯩꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜꯅꯤ
ꯅꯪꯅ ꯆꯥ ꯍꯩꯖꯤꯟꯕꯗ ꯈꯔ ꯆꯣꯡꯈꯤꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯪꯅ ꯄꯥꯈꯠꯅ ꯇꯧꯕꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯤꯡꯁꯤꯡꯃꯃꯤ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯒꯤ ꯑꯩꯅ ꯊꯝꯖꯕ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ ꯅꯨꯡꯁꯤꯕꯗꯤ ꯈꯪꯗꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯅꯤꯡꯉꯤ